National Science Day Gamari Lenana Manipur Science and Technology Council Mastek na senduna ngarang dagi tagyal pata numit mangani chopna chathaba haukiba Maheiroi Shing Science Exhibition na Ayengba Shing Pukning Mai Pakna Chingshinli ngamhori. Hiramasigi matangda TOMTV staff reporter Saugaizam Gyanen amasung senior video journalist Potsangbam Sarat Chandra dagi pauda mama. Miyoiba Kunaina Malemda Kunda Laitaba Hek Horakpadagi Science Haibasi Adumak Loinaduna Lakli. Matam na purakpa ohongba amasung chawkhatpagi matungina science ki mapal tangba nongma gi hengalakli. Ngasi khunai sida science amasung technology gi maruoiba sing adu Maheiroi Shing da khanghanabagi pandamda takyal pata leiba maste ki complex ta National Science Day ga mari lenana science exhibition ama pangthokli. Science amasung mathematics ta yumpham oiraga chathariba exhibition sida punna model marifugi mathakta tongan ba school gi Maheiroi Shing na puthoktuna utli. Model singaduna science amasung technology yauna mathematics ki maruoiba singadu model amoina sem saduna miyamda ahenba losing pinaba honabagi mami chauna tari. Exhibition asida New Public High School gi Maheiroi W Angelica amasung and Valentina Anina Sustainable Development yumpham oiraga eco-friendly oiba model ama puthok hori. Hairiba model asina aikoi ki akoibada leiriba icham chamba technology gi matengna asang amantana thalaba malem ama ohenba yai haibasi mayek sengna TOMTV da sandokna thamlakhi. Ahamada khoina se vermicomposting tawneba vermicomposting habase kaino hai tadi mase icham chamba technique makhalamani masidai khoina biodegradable wasting haibadi pathapum thabangamba wasting asibu adwam gi matengna tungsal adwam gi matengna organic oiba manner da onthokpagi thawong adubuni masidai khoina seasonary je sun ne ba haibadi sun sidagi phangakpa sun gi santhi sine aduga adwam tinthok siga loina na khoni store toraga thamani aduga store toraga thamaba matung sida mokhoi da chang naina mokhoi gi darkar oiba ising je chaibirane ba sigi matung sida khoina organic oina manner haibadi hakchang sogandaba manner oina phangduine ba manner je khoina agriculture tawba matamda sizinaba tarabadi chemical go ba harsing sizinabadagi thohalaiba laina sing amadi soil gi lepak lehau mangtha laiba gi issue kaya ma thoiba sing je hantan bangamgani ba ahan bada rainwater harvesting side khona nong tarakpa nong gi sing je teng ama da store toraga thamani store toba khaktana su yade adubu contaminate tawda haidi patha hupum ta handana ba su tawgada baneba si store toraga thamliba teng sing khona pipeline ama gi matengna panbi singi makhong da khaktang ising je thada biba habidi ka hen ising mangi da mang deep irrigation tawbani haidi ising mangi ga da bagi kanba ising jing je mo khona ground water sida muk changi duineba sida muk ising je manghan da baneba. Model asi kari karam bawa khalondagi sem sakhi bano haina TOMTV na hang bawa hang amagi pokom piraduna and Valentina na hai aikoi punsi mahing asi maruoina law singu da yumpham oiba maramna ising asi aduki matik mathau tai adubu ising haibasi nong dagi fangba maramna nong taraktaba matamda aduki matik awachi thing phange asigumba chething asi makhata na fangdana bagi pandamda model asi puthokpani haina Valentina na makhata khe. Khoi hojik laiba environmental condition hadi khoi hojik Manipur da mamang chakau bada nong tagi badagi nong ta da bagi awaba masamayong ne khoi di hadi agriculture da based tawbo oibani based tawraga hingbo lifestyle oibani na nong taraktaba matam da low sing phattabagi panna hingon gi napi singgi phaktaba haibadi ising phangdabagi awaba mayam thino mayong na je hoji akhoi yung da fawo mayok na jeba adudagi khalaga khona haidi lairiba khoi technology sing se sizinaraga khoi si loina connect tongnari dana sumaina ising zumang handana haksang na susok handana yam nungai ni hingna bage dugumba ma puthokpa yae na khona puthokchaban Haugalakliba Maheiroi Shing da Science ki anauba inot ama pinaba anauba mahau ama pinaba mastek na ngasi pangthokliba science exhibition asi aduki matik pungning thogot ningai oi asigumba exhibition asida lamdam asida leibiriba mama mapa sing nasu makhoi gi macha masu sing pubiraktuna science ki chap chaba mahau adu phanghanbiu TOMTV gi damak pawdam jariba sawaijam gyanen amasung senior video journalist Posangbam Sarat Chandra takyelpat